ꯅꯍꯥꯛ ꯅꯁꯥꯅ ꯅꯍꯥꯛꯁꯤ ꯌꯦꯅꯥꯎ ꯃꯆꯥ ꯑꯃꯒꯨꯝ ꯈꯟꯖꯔꯝꯕ ꯌꯥꯏ꯫ ꯇꯁꯦꯡꯕꯗꯤ ꯎꯃꯥꯏꯕꯤ ꯑꯃꯅꯤ, ꯑꯇꯤꯌꯥꯗ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯕ꯫ ꯅꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤ? ꯑꯍꯥꯟꯕꯗ ꯅꯍꯥꯛ ꯑꯁꯦ ꯇꯁꯦꯡꯅ ꯅꯍꯥꯛꯇꯒꯤ ꯑꯣꯏꯕ ꯒꯨꯟ ꯆꯦꯟꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯧ꯫ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯇꯁꯦꯡꯅ ꯑꯣꯏꯅꯤꯡꯂꯤꯕꯗꯨ ꯐꯪꯅꯕ ꯍꯣꯠꯅꯖꯧ꯫ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯉꯨ, ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯥꯎꯕ ꯑꯣꯏꯈꯤꯕ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁꯠ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯊꯦꯡꯅꯕꯗ ꯈꯕꯔ ꯌꯣꯜꯂꯝꯃꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯁ꯭ꯀꯨꯜ ꯌꯧꯅꯕꯒꯤꯗꯃꯛ ꯃꯥꯏꯜ ꯀꯌꯥ ꯈꯣꯡꯅ ꯆꯠꯈꯤ꯫ ꯃꯀꯣꯛꯇ ꯌꯦꯠꯁꯤꯜꯂꯒ ꯏꯔꯣꯏꯗꯨꯅ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯑꯥꯔ ꯅꯥꯔꯥꯌꯟꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯪꯅ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯄꯤꯕ ꯉꯝꯗꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯦꯞꯄ ꯇꯥꯈꯤ꯫ ꯆꯍꯤ 10 ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ, ꯍꯥꯟꯅ ꯔꯤꯖꯥꯔꯚ ꯕꯦꯡꯛꯀꯤ ꯒꯕꯔꯅꯔꯁꯨ ꯑꯣꯏꯔꯝꯕ ꯑꯐꯥꯎꯕ ꯏꯀꯅꯣꯃꯤꯁꯠ ꯑꯁꯤ ꯌꯥꯝꯅ ꯅꯪꯅ ꯍꯧꯔꯛꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯟꯗꯒꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅꯁꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛꯁꯦ ꯌꯥꯝ ꯐꯖꯕ, ꯃꯌꯥꯝꯗ ꯀꯥꯟꯅꯒꯅꯤ ꯈꯟꯗꯨꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ? ꯀꯃꯦꯟꯠ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯣ꯫